mayam ngasi muk channel sina Hollywood web series Viking gi episode 63 du pudu lakjare mamangi episode sing du yengbidaba yawragadi soidana yengbiu wari asi mapung phana bab tana bagidam haijabani ai koina mamangi episode gi khangkhre proki hoina lairiba jaga adudana thorim kauba miron binu pi du bu mangkhre haiduna mapuroiba amadi ketal flatno soina koithi thido laikhrabani Wessex lomdana ningthau Alfred da mayamna sauba si kitang oirbasu phana bagidam Torbiga ubaga si Christian Dharmada laiming lawkrabani aduga Bishok hekman busu magi hanagi pham aduda hanjankhre Bionasu Regnarga Quintet kagi machane hariba Magnus adu thengnakrabani ningthau Alfred ju luhongkhre aduga ningthau Alfred ki mayamba Ethelred asi ningthau Alfred bu yadaba miyoi singsiga mahaka lona unabagi saktam amasu ukhre Herald su York City sida Iverna thamamba mahaki kangu siga Herald na themduna amata oina punsan khrabani Ketega lomdana Iversi masana masabu laini haina khanjaduna mamangda amukta tawkhidriba thoram mama pangthoktuna mina su laina su masak phajana khangnaraba yam maru oiba mi ama bali kakna bagidam sem cha khrabani adubu bali kakadori mi adudi masak uttabida episode adu loisan kibani madugi makha episode 63 asigi ahamba sin asida masidagi adum hauri masida Iverna sinduna pangthokliba thoram masida yengba tholakta amadi mayumda lotuna laiba mising asi Iver gi athangdagi lanmising asina chingthok tuna mafam sida puraga tholakli praja mayam sisu Iver gi mawong sida kiba ma phaunare ngasi bali kakani haiduna tawriba miyoi sisu mahaki lanmising sina mamai mamit khumduna puthorakli Iver na mafam sida tilliba miyam sida ngasi gi aina siliba numit asidi yam maru oiba numit amani aduna bali asisu icham chamba mi oiba yararoi ngasi mayam mamangda isorgi mingda bali oina kakkadrobi miyoi si atai kanasu natti lainasu minasu masak phajana khangnaraba aduga ai yeknaba amasu oiriba legar thani haiduna mamai khumjanduna lairiba nupi si hangtorakli adubu legar thabu masak khangba miyoi singnadi nupi si kanano habaji khangdre ngasi su legar thawoibu nungsiduna dum leiba kangu kharana nupi sidi legar tha natte haiduna lauthorakli nupi sina masidi legar tha natte haiduna hanjan laurakpadagi legar thabu nungsiba yaba kangu sina legar thagi joy bulauragli Iver nasu legar thagi joy laurba miyoi sing asi manai singda phajalu haiduna yathang pikre Iver gi lami sing sina legar thabu nungsiba miyoi singsi phuba chaiba mayam tawrabasu legar thagi joy amadi Regnar gi joy haiduna adumak lauduna leiri somdana Bishak asi mafam amada mathanda phamduna leiri asomda legar thaga Regnar gi joy laurakliba sisu tari tanja asida nupi ma laktuna Bishakta nahak Bishak haibadu natra nangna mayam gi thoram si yaudabida mafam sida nathanda leiriba karigino haiduna hangli Bishak su nupi sida pakhum amata pi khidre mana khangada wakhana si aduma khanduna leiri somdana Iver bu yaba kangu sina aikoi gi iswar Iver gi joy haiduna lauri mabu yadaba kangu kharamana nupi sidi lagar tha natti haiduna mayam sida asengba singsi hairi Iver na mayam sida makha tarduna ngasi mayam gi mangda puthoiba nupi si lagar thani mahak mi hatpi nupi amani mahangna aigi mabu ngakpiba amata leitana hatkibani masini legar tha hariba nupi do hairagli nupi sina su kapchaduna aidi legar tha natte haiduna laujari Iver na mu chaihattuna nangi na chinadu tumil layu Denmark ki ningthauna mahakpu phaduna aikhoida sinarakpani mahakna Denmark ki ningthawa yasanaduna aikhoigi Connecticut city sida landanabagidama plan tawramlibani adubu ngasidi maraibak thibadagi Denmark ki ningthauna pharaga aikhoida oina sinarakli aina sungasidi isorsingdasu thagatli legar thagi plan khudimak fail ohenbagidama magi mabu phatraba sigidamak aina ngasidi mahakpu isorsingi mingda bali kaklagani haidun laukthokre masida Iver na mayamda hairibasi asengba legar thadi natti mahakna legar thada laman khumningba amadi legar thabu hatpa pamlabasu hatpa phangdabadagi mayam sida oidaba ngangsanduna nupi sibu mahaki thoram sigidamak bali kaknaba hotnaribani hojik legar thane haina sadon puthoriba nupi si Iver gi athangdagi mahaki manai singna makhongda thori punjanduna mathagang onthoktu yanduna thamkre aduga mayam mamangsida manga achilen thatuna hatli tawriba thawongsi yengba ngamdaba mi kaya amasu yauri Bishaksu manaupa Iver na tawriba thawongsida yaningdabadagi mamitta i kaduna yenglaga leiri hojik makok yaudraba siba hakjang sibu mai thaduna amuk lauthokduna thamamli Iver su asiba loriba maimangsida leptuna yam tamthiba saktam amaga loinana leiri Bishakti Iver da mungyangtuna yam nungsidabada loire
ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯥꯏꯕꯔꯒꯤ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯑꯥꯏꯕꯔꯅ "ꯑꯩꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯏ ꯑꯁꯤ ꯃꯤꯍꯥꯠꯄꯤ ꯂꯥꯏꯒꯔꯊꯥꯒꯤ ꯏꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯏ ꯑꯁꯤ ꯈꯕꯨꯝ ꯊꯟꯅ ꯊꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯁꯨ ꯌꯧ ꯌꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯁꯛꯅ ꯃꯤ ꯈꯤꯇꯪ ꯎꯁꯤꯠꯇꯅ ꯑꯥꯏꯕꯔꯗ "ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯒꯔꯊꯥ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯁꯦꯡꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯀꯤ ꯋꯥꯐꯝꯁꯤꯗ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯦ" ꯍꯥꯏꯗꯨꯅ ꯉꯨꯔꯨꯡ ꯉꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯕꯔꯅ "ꯅꯪꯁꯨ ꯉꯁꯤꯗꯤ ꯂꯥꯏꯒꯔꯊꯥꯕꯨ ꯍꯥꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯌꯥꯎꯒꯗꯕꯅꯤ" ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅ ꯊꯋꯥꯏ ꯁꯥꯗꯅ "ꯂꯥꯏꯒꯔꯊꯥꯗꯤ ꯁꯤꯁꯨ ꯁꯤꯗꯅ ꯑꯗꯨꯒ ꯅꯪꯁꯨ ꯂꯥꯏꯁꯨ ꯅꯠꯁꯨ ꯅꯠꯇꯅ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯀꯤ ꯋꯥꯐꯝꯁꯤꯗ ꯑꯥꯏꯕꯔꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯑꯥꯏꯕꯔꯒꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁ ꯑꯁꯤꯅ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯔꯥꯟꯕꯅꯤ꯫ ꯑꯥꯏꯕꯔ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯂꯥꯏꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯃꯨꯛ ꯕꯤꯁꯛꯇ "ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯕꯨ ꯂꯥꯏ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯣ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯁꯛꯁꯨ ꯑꯥꯏꯕꯔꯅ ꯉꯥꯡꯂꯤꯕ ꯋꯥꯊꯤ ꯋꯥꯔꯦꯝꯁꯤ ꯇꯥꯅꯤꯡꯗꯕꯗꯒꯤ ꯃꯥꯅ ꯆꯥꯔꯤꯕ ꯄꯣꯠ ꯑꯁꯤ ꯁꯥꯏ ꯁꯥꯏꯗꯨꯅ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯁꯨ ꯕꯤꯁꯛꯇ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯁꯛꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯉꯁꯥꯏ ꯂꯥꯏꯒꯔꯊꯥꯅꯦ ꯍꯥꯏꯗꯨꯅ ꯕꯂꯤ ꯀꯛꯊꯠꯂꯒ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯅꯨꯄꯤꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯉꯁꯥꯏ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨ ꯂꯥꯛꯂꯤ꯫ ꯕꯤꯁꯛꯅ ꯅꯨꯄꯤꯁꯤꯗ "ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯥꯏꯕꯔ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯏꯅꯦ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯁꯛꯀ ꯅꯨꯄꯤꯁꯤꯒ ꯖꯒꯥ ꯑꯃꯗ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯨꯄꯤꯁꯤꯅ ꯕꯤꯁꯛꯇ "ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯅꯕ ꯂꯩꯔꯤꯕꯅꯣ? ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ꯫ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗꯕꯔꯥ?" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ "ꯑꯩꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯕꯨꯗꯤ ꯄꯥꯝꯃꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯝꯗꯕ ꯑꯃ ꯌꯥꯎꯔꯤ꯫ ꯏꯁꯣꯔꯁꯤꯡꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯗꯨꯅ ꯊꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯍꯟꯕꯒꯤꯁꯨ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯎꯕꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯥꯏꯕꯔꯒ ꯑꯣꯏꯅ ꯄꯨꯜꯂꯨꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛ ꯇꯝꯕꯤꯔꯤꯕ ꯂꯥꯏꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯗꯨ." ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯊꯣꯔꯨꯟ ꯍꯥꯏꯔꯤꯕ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯅꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯦꯜꯒꯤ ꯍꯥꯏꯔꯤꯕ ꯏꯚꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯀꯞꯇꯨꯅ ꯃꯄꯥ ꯏꯚꯤꯟꯗ ꯆꯦꯟꯁꯤꯟꯗꯨꯅ "ꯅꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨꯗ ꯀꯩꯗꯧꯕꯤꯈ꯭ꯔꯦ ꯍꯥꯏꯌꯨ, ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ?" ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯏꯚꯤꯟꯅ "ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯍꯦꯜꯒꯤꯅ "ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯗꯕꯅꯤ, ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯄꯥ ꯏꯚꯤꯟꯅ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤda ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯃꯥꯕꯨ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯕꯨꯛꯇ ꯑꯩꯒꯤ ꯏꯁꯨ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯁꯨꯗꯨꯅ ꯃꯐꯝꯁꯤꯗ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯑꯩꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥ ꯍꯦꯜꯒꯤ ꯁꯅꯗꯤ ꯃꯄꯥ ꯏꯚꯤꯜꯗ ꯆꯤꯡꯅꯕꯗꯒꯤ "ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯉꯛꯂꯤ꯫ ꯍꯧꯖꯤꯛ ꯏꯚꯤꯟꯁꯨ ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯦ꯫ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯜꯒꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ "ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤꯗꯅ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯜꯒꯤꯅ "ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯒꯗꯤ ꯅꯍꯥꯟꯅ ꯐꯪꯂꯒꯗꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯁꯣꯝꯗ ꯏꯚꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯁꯨ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯚꯤꯟꯗ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯀꯤ ꯅꯨꯄꯤꯁꯤꯅ "ꯅꯈꯣꯏꯅ ꯁꯦꯡꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯔꯨꯟꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯥꯏꯗ ꯂꯩꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯏꯚꯤꯟꯅ "ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ" ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯚꯤꯟꯒꯤ ꯅꯨꯄꯤꯁꯤꯅ ꯅꯥꯀꯟꯗꯒꯤ "ꯑꯩ ꯊꯣꯔꯨꯟꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯅꯣꯡꯃ ꯑꯩꯒꯤ ꯅꯥꯛꯇ ꯃꯥ ꯂꯥꯛꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯕꯗ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯃꯥ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ꯫ ꯃꯥꯒꯤ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯐꯝꯁꯤꯗ ꯄꯣꯛꯄ ꯄꯥꯝꯗꯕꯗꯒꯤ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ" ꯍꯥꯏꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯁꯤꯜꯒꯤꯗꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯆꯤ ꯑꯃꯗ ꯃꯊꯟꯇ ꯃꯩ ꯇꯦꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯊꯣꯔꯨꯟ ꯀꯧꯕꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤ ꯐ꯭ꯂꯣꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯊꯣꯔꯨꯟꯗ "ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯔꯨꯟꯅ "ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯋꯥꯇꯔꯐꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯌꯨꯠꯅ ꯑꯩꯕꯨ ꯎꯅꯁꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯆꯠꯂꯨꯕꯅꯤ." ꯐ꯭ꯂꯣꯀꯤꯅ "ꯃꯐꯝꯗꯨꯗ ꯑꯌꯨꯠꯇꯤ ꯂꯩꯔꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯔꯨꯟꯅ "ꯂꯩꯔꯝꯗꯦ" ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ "ꯑꯇꯣꯞꯄ ꯃꯤꯑꯣꯏꯗꯤ ꯂꯩꯔꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤꯁꯤꯅ "ꯂꯩꯔꯝꯃꯤ" ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ "ꯂꯩꯔꯝꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ." ꯑꯌꯨꯠꯅ ꯀꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯊꯣꯔꯨꯟꯅ "ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯦꯜꯒꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯦꯕꯖꯣꯟ ꯑꯣꯏꯅ ꯂꯩꯔꯝꯃꯤ" ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤꯅ "ꯃꯥꯅ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯔꯨꯟꯅ "ꯃꯥꯅ ꯑꯩꯕꯨ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤ꯫
ꯑꯩꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯍꯦꯜꯒꯤꯕꯨ ꯖꯥꯗꯨ ꯇꯧꯗꯨꯅ ꯐꯥꯕꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯃꯥꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯁꯨ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯍꯥꯏ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯄꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈꯤ ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯅꯪꯅꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯊꯣꯔꯨꯟꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯍꯦꯜꯒꯤꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯒ ꯍꯦꯜꯒꯤꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ, ꯃꯁꯤꯗ ꯑꯉꯥꯡꯁꯤꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯖꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯔꯨꯟꯅ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯀꯟꯅ ꯊꯣꯝꯃꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯡ ꯃꯔꯛꯇ ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯀꯣꯛ ꯀꯥꯏꯕꯗꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯕꯨ ꯐꯨꯝꯖꯟꯅꯕꯒꯤꯗꯃꯛ ꯀꯣ ꯑꯃ ꯇꯧꯊꯣꯛꯈꯤ, ꯃꯗꯨꯗ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯅꯨꯡ ꯃꯌꯥꯝꯅ ꯐꯨꯝꯖꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯔꯥꯜ ꯂꯩꯇ꯭ꯔꯕꯤ ꯊꯣꯔꯣꯟꯒꯤ ꯄꯥꯎꯗꯝ ꯑꯁꯤ ꯇꯥꯕꯗ ꯐ꯭ꯂꯣꯀꯤꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ꯫ ꯐ꯭ꯂꯣꯀꯤꯅ ꯊꯣꯔꯣꯟꯗ ꯌꯦꯡꯉꯛꯂꯒ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯐꯨꯝꯈꯤꯕ ꯃꯐꯝꯗꯨ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯔꯣꯟꯒꯤ ꯊꯋꯥꯏꯁꯤꯅꯁꯨ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯐ꯭ꯂꯣꯀꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯐꯨꯝꯐꯝ ꯑꯁꯤ ꯇꯥꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯀꯞꯆꯔꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯊꯣꯔꯣꯟꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜ ꯑꯃꯗꯤ ꯌꯣꯛ ꯁꯤꯇꯤꯗ ꯂꯩꯔꯝꯂꯤꯕ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯅ ꯑꯥꯏꯕꯔ ꯍꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯨꯆꯤꯡꯕ ꯑꯁꯤꯗ ꯋꯦꯁꯦꯛꯁꯀꯤ ꯃꯇꯥꯡꯗ ꯅꯪꯅ ꯈꯪꯕ ꯃꯈꯩ ꯍꯥꯏꯌꯨ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯃꯌꯥꯝꯅ ꯅꯤꯡꯕꯨꯡ ꯉꯥꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯔꯥꯅꯤ ꯂꯦꯒꯔꯊꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯍꯥꯏꯕꯗꯤ ꯕꯤꯌꯣꯟ ꯑꯃꯗꯤ ꯎꯕꯥ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯁꯩꯗꯥꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯇꯥꯔꯦ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕꯔ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯅꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯣꯛꯇꯨꯅ ꯑꯩꯅꯗꯤ ꯄꯥꯎ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯊꯤꯔꯤꯕꯅꯤ, ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤꯁꯨ ꯃꯔꯝ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ, ꯃꯔꯝ ꯍꯥꯏꯕꯕꯨ ꯌꯥꯝ ꯂꯤꯔꯕ ꯃꯔꯝꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ, ꯌꯥꯝ ꯇꯥꯟ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯀꯔꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯩꯅ ꯂꯦꯒꯔꯊꯥꯒ ꯍꯤꯡꯁꯥ ꯑꯃ ꯇꯧꯊꯣꯛꯅꯒꯗꯕ ꯂꯩ, ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯍꯥꯠꯈꯤꯕꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯁꯨ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯁꯨꯝ ꯊꯧꯖꯜꯂꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯕꯤꯌꯣꯟ ꯍꯣꯏ ꯎꯕꯥ ꯍꯣꯏꯗ ꯕꯥꯁꯟ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯦꯒꯔꯊꯥ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯌꯧꯔꯛꯂꯦ, ꯑꯋꯥꯡꯂꯪꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯨꯡꯂꯒꯅꯤ ꯍꯥꯏꯔꯦ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯥꯛꯂꯤꯕ ꯑꯋꯥꯡꯂꯪꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯂꯨꯆꯤꯡꯉꯛꯄꯅꯤ ꯍꯥꯏ꯫ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯍꯥꯟꯅꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯀ ꯄꯨꯟꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯃꯐꯝꯁꯤꯗ ꯁꯤꯒꯅꯤ, ꯅꯈꯣꯏꯒꯤ ꯊꯋꯥꯏꯁꯨ ꯍꯤꯡꯐꯝ ꯑꯃꯠꯇ ꯂꯩꯔꯣꯏ, ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯝꯗꯨꯁꯨ ꯐꯪꯂꯣꯏ꯫ ꯅꯈꯣꯏꯅꯁꯨ ꯍꯥꯟꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯅꯈꯣꯏꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯌꯦꯛꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯣꯠꯅꯈꯤꯕꯁꯤꯡꯗꯨ ꯅꯈꯣꯏꯅꯁꯨ ꯈꯪꯕꯤꯒꯗꯕꯅꯤ, ꯑꯩꯅꯁꯨ ꯊꯥꯖꯩ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯎꯕꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯅꯉꯣꯟꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤꯗ ꯂꯩꯕ ꯑꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯉꯣꯟꯗ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯅꯪꯒꯤ ꯁꯝ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯕꯅꯤꯗ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯎꯕꯥꯕꯨꯗꯤ ꯈꯥꯝꯍꯧꯗꯨꯅ ꯎꯕꯥ ꯑꯩ ꯅꯉꯣꯟꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ, ꯑꯗꯨꯒ ꯅꯪ ꯑꯩ ꯈꯛꯇ ꯇꯧꯒꯗꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯃꯪ ꯑꯃꯗ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯑꯁꯤ ꯎꯕꯥꯅ ꯂꯥꯟꯒꯤ ꯂꯥꯟꯂꯣꯡ ꯀꯌꯥ ꯑꯃ ꯇꯝꯕꯤꯅꯕ ꯇꯧꯔꯤ꯫ ꯃꯁꯤꯗ ꯎꯕꯥꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯏꯍꯥꯟ ꯍꯥꯟꯕꯗ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯒꯤ ꯇꯧꯒꯗꯧꯔꯤꯕꯁꯤ ꯅꯁꯥꯗ ꯂꯩꯕ ꯑꯀꯤꯕ ꯊꯥꯒꯠꯄ ꯑꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯅꯕ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯅ ꯑꯁꯤꯒꯤ ꯎ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯑꯁꯤꯗ ꯑꯩꯅ ꯂꯦꯞꯄꯒ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯎꯕꯥꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯩꯒ ꯅꯪꯒ ꯄꯨꯟꯅ ꯂꯥꯛꯂꯤꯕꯁꯤ ꯂꯥꯟꯒꯤ ꯂꯥꯟꯂꯣꯡ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅꯁꯨ ꯅꯪꯕꯨ ꯂꯥꯟꯂꯣꯡ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯪꯒꯤ ꯅꯀꯣꯛꯁꯤꯗꯒꯤ ꯑꯀꯤꯕꯒꯤ ꯁꯔꯨꯛ ꯑꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕꯁꯤꯅ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯟꯅ ꯑꯗꯨꯃꯛ ꯃꯥꯏꯊꯤꯔꯒꯅꯤ, ꯑꯗꯨꯅ ꯆꯠꯂꯨ ꯎ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯄꯪꯂꯤ ꯎ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯕꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯂꯪꯁꯤꯜꯂꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯄꯥꯛꯊꯗꯨꯅ ꯌꯥꯝ ꯀꯤꯅ ꯈꯥꯡꯖꯔꯤ꯫
ꯎꯕꯥꯅ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯑꯀꯤꯕ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯇꯝꯃꯣ ꯍꯥꯏꯗꯨꯅ ꯁꯤꯡꯖꯪ ꯑꯃꯃꯨꯛ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯂꯪꯁꯤꯜꯂꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯃꯀꯣꯛ ꯃꯄꯥꯗ ꯄꯥꯏꯔꯛꯏꯕ ꯁꯤꯡꯖꯪ ꯑꯁꯤꯗꯒꯤ ꯄꯥꯛꯊꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯂꯥꯛꯈ꯭ꯔꯦ꯫ ꯉꯁꯥꯏ ꯊꯣꯔꯨꯟꯒꯤ ꯊꯋꯥꯏꯅ ꯐ꯭ꯂꯣꯀꯤꯗ ꯍꯥꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯀꯦꯇꯜ ꯐ꯭ꯂꯥꯛꯅꯣꯁꯅ ꯂꯩꯕꯥꯛ ꯈꯔ ꯈꯣꯒꯥꯏꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯈꯣꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯦꯡꯅꯔꯦ꯫ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯅꯔꯤ꯫ ꯀꯦꯇꯜ ꯐ꯭ꯂꯥꯛꯅꯣꯁꯅ ꯐ꯭ꯂꯣꯀꯤꯗ "ꯐ꯭ꯂꯣꯀꯤ, ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯈꯪꯉꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯂꯣꯀꯤꯅ "ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕꯅꯤ" ꯍꯥꯏꯔꯤ꯫ ꯀꯦꯇꯜ ꯐ꯭ꯂꯥꯛꯅꯣꯁꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯍꯥꯠꯄ ꯃꯤꯗꯨꯁꯨ ꯍꯥꯏꯔꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤꯅ ꯃꯇꯩꯃ ꯊꯣꯔꯨꯟꯕꯨ ꯍꯥꯠꯂꯤꯕ ꯏꯕꯤꯟꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗ "ꯅꯁꯥꯅ ꯌꯥꯅ ꯅꯥꯔꯥꯜ ꯑꯗꯨ ꯌꯥꯖꯧ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯆꯣꯡꯁꯟꯗꯨꯅ ꯐꯨꯅꯔꯤ꯫ ꯐ꯭ꯂꯣꯀꯤꯅ "ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯂꯦꯞꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ" ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯒ ꯃꯦꯒꯅꯁꯀꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯅ ꯃꯦꯒꯅꯁꯇ "ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯝꯅ ꯍꯤꯡꯉꯝꯃꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯦꯒꯅꯁꯅ "ꯑꯩꯒꯤ ꯑꯁꯥꯎꯕꯁꯤꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯩꯅ ꯃꯇꯝꯗꯨꯗ ꯏꯊꯟꯇ ꯂꯦꯞꯆꯈꯤ꯫ ꯂꯃꯟ ꯈꯨꯝꯕ ꯉꯝꯕꯒꯤ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯍꯤꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯉꯥꯏꯔꯤꯕꯁꯤ꯫ ꯑꯩꯈꯣꯏ ꯚꯥꯏꯀꯤꯡ ꯀꯥꯡꯕꯨꯒꯤꯗꯤ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯅꯤ." "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔ ꯕꯤꯌꯣꯟ? ꯑꯩꯁꯨ ꯚꯥꯏꯀꯤꯡꯒꯤ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯨ ꯔꯦꯒꯅꯔ ꯂꯣꯗꯕ꯭ꯔꯨꯛꯅꯤ, ꯚꯥꯏꯀꯤꯡ ꯀꯥꯡꯕꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗꯁꯨ ꯕꯕꯥ ꯔꯦꯒꯅꯔꯒꯤ ꯏꯅ ꯆꯦꯜꯂꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ "ꯅꯪ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯦꯒꯅꯁꯅ "ꯑꯩꯒꯤꯗꯤ ꯃꯍꯥꯛꯇꯨ ꯌꯦꯛꯅꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ "ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯟꯇꯛ ꯃꯥꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯜꯔꯦꯗꯀ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯌꯥꯗꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯁꯤꯒ ꯖꯒꯥ ꯑꯃꯗ ꯑꯔꯣꯟꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯄꯥ ꯑꯃꯅ ꯑꯦꯊꯦꯜꯔꯦꯗꯇ "ꯍꯧꯖꯤꯛ ꯂꯝꯗꯝꯁꯤꯗ ꯚꯥꯏꯀꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯧꯁꯤꯜꯂꯛꯂꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯁꯥꯐꯣꯡꯕꯅ ꯐꯔꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯔꯦꯗꯅ "ꯃꯗꯨ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯕꯔꯥ?" ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥꯁꯤꯅ "ꯍꯧꯖꯤꯛ ꯇꯥꯏꯃꯤꯡ ꯑꯁꯤ ꯆꯞ ꯆꯥꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯎꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯣꯏꯍꯜꯂꯝꯃꯣꯏꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯅꯪꯍꯟꯒꯗꯧꯔꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯁꯣꯟꯕ ꯃꯇꯤꯛ ꯆꯥꯗꯕ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯒ ꯉꯁꯤꯗꯤ ꯂꯥꯟꯐꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕ ꯚꯥꯏꯀꯤꯡꯒꯤ ꯀꯥꯡꯕꯨꯗꯨꯗꯅ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯤ, ꯑꯗꯨꯒ ꯃꯤꯍꯥꯠꯄ ꯍꯦꯛꯃꯟꯕꯨꯁꯨ ꯃꯌꯥꯝꯁꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯍꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯣꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯝꯕ ꯑꯦꯊꯦꯜꯋꯨꯜꯐꯀꯤ ꯑꯁꯦꯡꯕ ꯃꯆꯥꯅꯤ꯫ ꯅꯪꯉꯣꯟꯗꯁꯨ ꯅꯤꯡꯊꯧꯒꯤ ꯏꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛꯁꯨ ꯅꯪꯉꯣꯟꯗ ꯊꯝꯂꯤꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯔꯦꯗꯅ "ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯅꯤꯄꯥꯁꯤꯅ "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯒꯅꯤ꯫ ꯃꯐꯝꯗꯨꯗ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯂꯩꯒꯅꯤ, ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯂꯩꯔꯤꯕ ꯚꯥꯏꯀꯤꯡꯒꯤ ꯀꯥꯡꯕꯨ ꯑꯗꯨꯕꯨꯁꯨ ꯌꯥꯎꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝꯗꯨꯃꯛꯇꯗ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯑꯩꯈꯣꯏꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯒꯅꯤ꯫ ꯃꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯅꯤꯡꯊꯧ ꯅꯠꯇꯦ, ꯅꯤꯡꯊꯧ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ, ꯏꯪꯂꯦꯟ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧꯅꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯑꯦꯊꯦꯜꯔꯦꯗꯅꯁꯨ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯀꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯥꯏꯕꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯀꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯕꯔꯅ "ꯍꯟꯇꯛ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯁꯤꯒꯤ ꯃꯃꯤꯡ ꯑꯩꯅ ꯕꯥꯜꯗꯔ ꯍꯥꯏꯅ ꯊꯣꯟꯒꯅꯤ꯫ ꯃꯤꯡ ꯑꯁꯤ ꯑꯣꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯅꯤ, ꯑꯗꯨꯒ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯂꯥꯏꯅꯤ" ꯍꯥꯏꯔꯤ꯫ ꯐꯦꯗ꯭ꯔꯤꯁꯅ "ꯑꯉꯥꯡꯁꯤꯅ ꯃꯄꯥꯡꯒꯜ ꯀꯌꯥꯝ ꯀꯟꯕꯒꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯌꯥꯝ ꯀꯟꯅ ꯀꯥꯎꯔꯛꯏ꯫ ꯑꯩꯅ ꯈꯟꯕꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯉꯥꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯅ ꯁꯟ ꯁꯥꯗꯨꯅ ꯊꯣꯛꯂꯛꯀꯗꯕ ꯃꯥꯜꯂꯤ" ꯍꯥꯏꯔꯤ꯫ ꯑꯥꯏꯕꯔꯅ "ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯟ ꯁꯥꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯅꯠꯇꯦ, ꯈꯣꯡꯅ ꯆꯠꯇꯨꯅ ꯊꯣꯛꯂꯛꯄꯐꯥꯎ ꯄꯥꯝꯃꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯑꯥꯏꯕꯔꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯤꯑꯣꯏ 3 ꯐꯥꯗꯨꯅ ꯄꯨꯁꯜꯂꯛꯂꯤ꯫ ꯂꯥꯟꯃꯤꯁꯤꯅ ꯑꯥꯏꯕꯔꯗ ꯃꯈꯣꯏꯁꯤꯡꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯗꯨꯅ ꯃꯌꯥꯝꯗ ꯁꯟꯗꯣꯛꯑꯝꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯕꯔꯅ "ꯐꯥꯗꯨꯅ ꯄꯣꯔꯛꯏꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯑꯩꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃꯅꯤ, ꯑꯗꯨꯒ ꯌꯥꯝꯅ ꯊꯧꯖꯥꯟ ꯍꯩꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯠꯄ ꯑꯁꯤ ꯄꯥꯝꯗꯦ꯫ ꯅꯈꯣꯏ ꯅꯁꯥꯅ ꯃꯥꯔꯀꯦꯠꯇ ꯊꯣꯛꯇꯨꯅ ꯅꯊꯟꯇ ꯃꯩ ꯊꯥꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ
ꯑꯩꯕꯨ ꯑꯐꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯁꯤꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯥꯠꯂꯔꯣꯏ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯤꯄꯥ ꯑꯁꯤꯅ ꯏ ꯅꯥꯏ ꯌꯥꯎꯔꯕ ꯃꯇꯤꯟ ꯑꯁꯤꯕꯨ ꯑꯥꯏꯚꯔꯒꯤ ꯃꯃꯥꯏꯗ ꯀꯥꯝꯁꯤꯜꯂꯛꯂꯤ ꯑꯥꯏꯚꯔꯅꯁꯨ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯠꯇꯣꯛꯂꯨꯔꯣ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯤꯁꯛꯁꯤ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅꯁꯨ ꯕꯤꯁꯛ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯪ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯁꯛꯅ ꯑꯩ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ ꯑꯗꯣꯝꯗꯤ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯎꯕꯅꯤ ꯑꯩꯅ ꯉꯁꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯤꯒꯤ ꯄꯥꯟꯗꯝꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯜꯂꯦ ꯕꯤꯁꯛꯅ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯕꯤꯔꯤꯕꯗꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯐꯪꯒꯗꯧꯔꯤꯕꯁꯤꯗꯤ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯅ ꯃꯃꯥꯡꯗ ꯐꯪꯈꯤꯗ꯭ꯔꯤꯕ ꯄꯣꯠꯁꯛꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯌꯥꯝꯂꯕ ꯃꯃꯜ ꯑꯃꯗꯤ ꯇꯤꯡꯕ ꯇꯥꯏ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯅ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯃꯗꯨ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯆꯠꯂꯒ ꯌꯦꯡꯉꯨꯆꯣ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯅ ꯑꯩꯅ ꯐꯪꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯪꯅ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯂꯕꯗꯤ ꯀꯔꯤꯝꯇ ꯐꯪꯂꯣꯏ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯅ ꯑꯗꯣꯝꯅ ꯋꯥꯐꯝꯁꯤꯡꯁꯤ ꯁꯦꯡꯅ ꯍꯥꯏꯕꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯒꯠꯂꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯩꯅ ꯋꯥꯐꯝꯁꯤꯡꯁꯤ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯃꯝꯕꯅ ꯀꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯝꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯃꯤꯟꯅꯔꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯗꯤ ꯑꯃꯝꯕꯗ ꯆꯠꯄ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯂꯩꯅꯨꯡꯗ ꯂꯩꯕ ꯀꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯕꯤꯁꯣꯞ ꯍꯦꯛꯃꯟꯒ ꯎꯅꯔꯤ ꯍꯦꯛꯃꯟꯅ ꯂꯦꯒꯔꯊꯥꯗ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯍꯦꯔꯜꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯟꯊꯦꯡꯅꯔꯒꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯦꯒꯔꯊꯥꯅ ꯅꯤꯡꯊꯧ ꯍꯦꯔꯜꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩ ꯌꯦꯛꯅꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯔꯛꯂꯤ ꯍꯦꯛꯃꯟꯅ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯁꯤꯟꯕꯤꯕꯅꯤ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕꯁꯤꯁꯨ ꯏꯕꯥꯅꯤꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯏꯕꯥꯅꯤ ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ ꯍꯤꯡꯂꯕꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯃꯔꯥꯜ ꯂꯩꯔꯕ ꯄꯥꯄꯤ ꯑꯃꯅꯤ ꯍꯥꯏꯖꯔꯛꯂꯤ ꯂꯦꯒꯔꯊꯥꯅ ꯍꯦꯛꯃꯟ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯇꯧꯔꯤꯕ ꯅꯔꯥꯟ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯁꯣꯔꯅ ꯄꯤꯒꯗꯕ ꯗꯟꯗꯤ ꯑꯗꯨ ꯅꯪ ꯀꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯛꯃꯟꯅ ꯃꯗꯨꯁꯨ ꯑꯩ ꯀꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯦꯒꯔꯊꯥ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯋꯦꯁꯦꯛꯁ ꯇꯝꯅ ꯁꯨꯝ ꯊꯧꯖꯜꯂꯛꯂꯤ ꯃꯁꯤꯗ ꯍꯦꯔꯜꯗ ꯌꯣꯛ ꯁꯤꯇꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯤꯄꯥꯁꯤꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯍꯥꯟꯅ ꯄꯥꯎ ꯐꯪꯉꯝꯃꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯔꯤ ꯅꯤꯄꯥꯁꯤꯅ ꯀꯔꯤꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯍꯌꯦꯡ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯦꯡꯉꯛꯀꯅꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯁꯤꯅ ꯔꯦꯒꯅꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅꯤ ꯃꯈꯣꯏ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯃꯃꯤꯡ ꯂꯩꯔꯕ ꯑꯐꯥꯎꯕ ꯋꯥꯔꯤꯌꯔ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯅꯪꯅ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯒꯅꯤ ꯈꯟꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯒꯅꯤ ꯂꯣꯏꯅ ꯀꯤꯅꯒꯅꯤ ꯅꯤꯄꯥꯁꯤꯅ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯡꯖꯪꯅ ꯀꯛꯂꯕꯗꯤ ꯃꯪ ꯑꯗꯨ ꯂꯣꯏꯅ ꯇꯠꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯗꯇ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯌꯥꯎꯒꯅꯤ ꯑꯩꯗꯤ ꯅꯋꯥꯏꯗꯒꯤ ꯍꯧꯅ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯛꯄꯅꯤ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯔꯤ ꯍꯥꯏꯔꯛꯂꯤ ꯑꯦꯊꯦꯜꯔꯦꯗꯁꯨ ꯃꯅꯥꯎꯄꯥꯅ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯂꯛꯄ ꯑꯁꯤꯗ ꯃꯃꯤꯠꯇ ꯃꯄꯤꯔꯥꯡ ꯆꯦꯜꯂꯛꯂꯤ ꯃꯍꯥꯛꯅꯁꯨ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯅ ꯀꯣꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯉꯁꯥꯏ ꯑꯦꯊꯦꯜꯔꯦꯗ ꯍꯣꯏꯅ ꯂꯦꯞꯅꯈꯤꯕ ꯐꯤꯔꯦꯞ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯕꯤꯌꯣꯟ ꯍꯣꯏꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯦꯊꯦꯜꯔꯦꯗ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯃꯃꯝ ꯂꯣꯠꯇꯨꯅ ꯂꯣꯏꯅ ꯄꯥꯏꯅꯔꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯊꯣꯛꯂꯛꯇꯨꯅ ꯁꯚꯥ ꯑꯁꯤꯗ ꯃꯌꯥꯝꯗ ꯋꯥ ꯀꯟꯅ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯑꯦꯊꯦꯜꯔꯦꯗꯇꯤ ꯃꯅꯥꯎꯄꯥꯒꯤ ꯃꯥꯌꯣꯛꯇ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯈꯨꯠ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ ꯕꯤꯌꯣꯟ ꯍꯣꯏ ꯎꯋꯥ ꯍꯣꯏꯅꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯆꯤꯡꯅꯔꯦ ꯑꯦꯊꯦꯜꯔꯦꯗꯇ ꯉꯁꯥꯏ ꯋꯥ ꯇꯥꯟꯅꯈꯤꯕ ꯅꯤꯄꯥꯁꯤꯅ ꯌꯥꯊꯪ ꯑꯗꯨꯗ ꯄꯤꯅꯕꯤꯔꯣ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯔꯦꯗꯁꯨ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯂꯒ ꯑꯩ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯟꯅꯈꯤꯕ
ꯋꯥꯐꯝꯁꯤꯡꯗꯨ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯕꯗ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟꯅ ꯎꯕꯥ ꯍꯣꯏ ꯂꯩꯒꯊꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯃꯦꯒꯅꯁ ꯑꯁꯤ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯕꯤꯌꯣꯟꯅ ꯎꯕꯥ ꯍꯣꯏꯗ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯦꯒꯅꯁ ꯀꯧꯕꯅꯤ, ꯃꯍꯥꯛꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯒꯤ ꯏꯪꯂꯦꯟꯗ ꯂꯩꯍꯧꯕ ꯃꯆꯥꯗꯣ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯃꯤꯡ ꯑꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯒꯊꯥꯅꯁꯨ ꯃꯦꯒꯅꯁꯀꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯦꯒꯅꯁꯅ ꯑꯗꯣꯝ ꯂꯩꯒꯊꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯉꯁꯤ ꯑꯗꯣꯝꯒ ꯎꯅꯕ ꯐꯪꯖꯕꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯅ ꯆꯍꯤ ꯀꯌꯥꯁꯤ ꯉꯁꯤ ꯐꯥꯎꯕ ꯁꯛꯂꯣꯠꯇꯨꯅ ꯍꯤꯡꯉꯛꯂꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯨ ꯐꯪꯖꯔꯦ, ꯉꯁꯤꯗꯤ ꯑꯩ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯤ꯫ ꯕꯤꯌꯣꯟꯅ ꯎꯕꯥ ꯍꯣꯏꯗ ꯃꯦꯒꯅꯁꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯉꯣꯟꯗꯁꯨ ꯅꯝꯊꯥꯛ ꯇꯧꯈꯤ ꯍꯥꯏ, ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯃꯦꯒꯅꯁꯇ ꯅꯪ ꯔꯦꯒꯅꯔꯒꯗꯤ ꯎꯅꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯦꯒꯅꯁꯅ ꯍꯣꯏ, ꯃꯐꯝꯁꯤꯗ ꯐꯥꯖꯟꯗꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯎꯅꯍꯧꯏ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯃꯦꯒꯅꯁꯇ ꯑꯩꯈꯣꯏ ꯕꯕꯥ ꯔꯦꯒꯅꯔꯅ ꯏꯃꯥꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪꯒꯤ ꯅꯃꯥ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀ ꯑꯩꯒꯤ ꯕꯕꯥꯒ ꯃꯔꯤꯝꯇ ꯂꯩꯅꯈꯤꯗꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯦꯒꯅꯁꯅ ꯃꯗꯨ ꯑꯣꯏꯗꯕ ꯋꯥꯅꯤ, ꯅꯤꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯃꯦꯒꯅꯁꯇ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯃꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯅꯤ, ꯅꯈꯣꯏꯅ ꯃꯍꯥꯛꯀ ꯄꯨꯟꯁꯤꯟꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯇꯨꯝꯅ ꯃꯨꯊꯠꯂꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯒꯅꯁꯀꯤ ꯋꯥꯐꯝꯁꯤꯗ ꯎꯕꯥꯗꯤ ꯁꯥꯎꯔꯛꯇꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯕ? ꯅꯪꯅ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤ ꯍꯥꯏꯕ? ꯋꯦꯁꯦꯛꯁꯄꯨ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯟꯗꯨꯅ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ? ꯑꯗꯨꯁꯨ ꯉꯁꯤꯇ ꯎꯅꯕ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯅꯤ, ꯑꯩꯒꯤ ꯄꯥꯟꯗꯝꯁꯨ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯒꯊꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗꯁꯨ ꯔꯦꯒꯅꯔꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀ ꯃꯥꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯍꯣꯏ, ꯃꯥꯅꯗꯤ ꯅꯈꯣꯏꯗ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯗꯕꯅꯤ, ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯃꯦꯒꯅꯁꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯃꯠꯇ ꯊꯥꯖꯗꯦ, ꯃꯥꯅ ꯍꯧꯖꯤꯛꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯋꯦꯁꯦꯛꯁꯄꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯒꯗ꯭ꯔꯥ? ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒ ꯎꯕꯥꯒꯁꯤ ꯃꯔꯩ ꯌꯦꯟꯅꯔꯛꯄꯗꯒꯤ ꯇꯣꯔꯕꯤꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯃꯦꯒꯅꯁꯇꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯩꯒꯊꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯣꯝꯅꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯂꯩꯒꯊꯥꯁꯨ ꯃꯦꯒꯅꯁꯀꯤ ꯃꯃꯥꯏꯗ ꯅꯥꯜꯂꯝꯃꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯎꯕꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯦꯒꯅꯁ, ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯦꯒꯅꯁꯁꯨ ꯌꯥꯝ ꯁꯥꯎꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯃꯌꯥꯝꯁꯤꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯏꯚꯤꯟꯅ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯂꯦꯞꯄꯛꯏꯕ ꯐꯤꯔꯦꯞꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯄꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯉꯁꯤ ꯑꯩꯅ ꯂꯦꯞꯀꯗꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯗꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ, ꯏꯚꯤꯟ ꯅꯪꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯕꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯏꯚꯤꯟꯅ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯨ ꯌꯥꯝꯗ꯭ꯔꯦ, ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯃꯗꯨꯗꯤ ꯅꯪꯒꯤ ꯗꯥꯏꯇꯅꯤ ꯏꯚꯤꯟ, ꯃꯗꯨꯗꯤ ꯅꯪꯅ ꯊꯦꯡꯅꯖꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯏꯚꯤꯟꯁꯨ ꯌꯥꯝ ꯁꯥꯎꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯨ ꯍꯧꯒꯠꯇꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯅ ꯏꯚꯤꯟꯗ ꯍꯣꯏ, ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯟꯊꯦꯡꯅꯕꯗꯤ ꯌꯥꯏ, ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯅ ꯁꯨꯅꯕ ꯌꯥꯏ, ꯑꯗꯨꯕꯨ ꯂꯥꯟꯐꯝꯁꯤꯗ ꯅꯪ ꯑꯣꯏꯅ ꯃꯥꯏꯊꯤꯒꯅꯤ ꯏꯚꯤꯟ ꯍꯥꯏꯔꯛꯂꯤ꯫ ꯏꯚꯤꯟꯁꯨ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁ ꯍꯣꯏꯗ ꯌꯦꯡꯉꯛꯇꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯐ꯭ꯂꯣꯀꯤꯒꯤ ꯃꯉꯛꯁꯝꯁꯤꯗ ꯁꯤꯡꯖꯪ ꯑꯁꯤ ꯊꯝꯃꯝꯃꯒ ꯌꯥꯝ ꯁꯥꯎꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯅꯗꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯃꯗꯤ ꯏꯚꯤꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯐꯠꯇꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯔꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯋꯦꯁꯦꯛꯁꯀꯤ ꯖꯒꯥ ꯑꯃꯗ ꯀꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯈꯥꯝꯈ꯭ꯔꯦ꯫ ꯀꯦꯗꯦꯀꯜ ꯂꯣꯝꯗꯅ ꯑꯥꯏꯕꯔꯁꯤ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯏꯐ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ, ꯑꯣꯏꯔꯛꯀꯗꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕꯗ ꯑꯣꯏꯔꯒꯅꯤ, ꯃꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯎꯏ, ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ, ꯑꯩꯒꯤ ꯃꯇꯝꯁꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯅꯤ, ꯑꯩꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯦꯞꯄꯁꯨ ꯂꯩꯔꯣꯏ, ꯍꯟꯕꯁꯨ ꯂꯩꯔꯣꯏ, ꯑꯗꯨꯅ ꯃꯌꯥꯝꯗ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯡ ꯑꯁꯤ
ꯇꯝꯕ ꯀꯥꯎꯒꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ, ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯑꯩꯅ ꯎꯕꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯑꯩꯅ ꯄꯥꯝꯕꯁꯨ ꯃꯗꯨꯃꯛꯅꯤ, ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯅꯪꯁꯤ ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯚꯔꯅꯤ, ꯔꯦꯛꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯇꯥꯟꯇ꯭ꯔꯤꯛꯀꯤ ꯋꯥꯐꯝꯁꯤꯗ ꯁꯥꯎꯅ ꯌꯦꯡꯉꯛꯇꯨꯅ ꯑꯩꯅꯤ ꯏꯁꯣꯔ ꯑꯥꯏꯚꯔ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯝꯕꯇꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯜꯂꯛꯂꯕꯅꯤ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯝꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯜꯂꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯃꯍꯨ ꯆꯥꯎꯕ ꯂꯤꯟ ꯑꯃꯅ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯅꯪ ꯅꯁꯥꯒꯤ ꯅꯃꯤꯠꯇꯨꯅ ꯅꯁꯥꯃꯛꯇ ꯅꯝꯊꯥꯛ ꯇꯧꯖꯔꯕꯅꯤ꯫ ꯅꯪꯒꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯗꯤ ꯐꯠꯇ ꯍꯥꯎꯊꯤꯗꯅ ꯊꯜꯂꯕ ꯂꯝꯕꯤ ꯑꯃꯅꯤ, ꯈꯨꯗꯤꯡꯃꯛ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯤꯕꯒꯤ ꯁꯤꯟ ꯑꯁꯤ ꯎꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯅꯁꯨ ꯁꯥꯎꯔꯛꯇꯨꯅ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫